Lakhipuronline puthokchaba May ki tang 18 nongmaijing numit ki Khomjinba Pao tabirasi. Ahanbada maruoiba Pao Gitanjali Sri gi Tom and Sand lairikta International Booker Prize pirakle. Ising ichauna mayok naraba Rongpur Serangkhul gi khunja singda thagnanaba ising jenthokre. Jiri Development Organization JDO gi kunmari suba mapok common thorom pangthokre amasung Jiri bam gi mahiroi lup kayana jiri kaithel dagi kokphai karaba amadi matam loiraba chana thaknaba potlom kaya phagatkre. Haujik mapungoiba Pao tabirasi. Gitanjali Sri gi Tom and Sand lairikta International Booker Prize pirakle. Tom and Sand hairiba lairik asi lising aniga tarani panda phongkiba mahaki Hindi upanas Red Samadhi gi Ingrejida handokpane. English translator Daisy Rockwell na lairik asi Ingrejida handokhi. Bharat ki londa iba lairik amada Booker mana piba masin ihan hanbani. Masigi mamangda Arundhati Rai amasung Arvind Booker mana phangki adubu madudi Ingreji sahitya dani. Mizoram University ki research scholar singi hostel amadi faculty development center ngarang Union Minister of State for Education Dr. R. Kiranjan sangakre. University asi impact ranking lising aniga kunithoi phangba awang nongpoki amata ngairaba university ni. Kendra gi mahima singloisang na tengbang kaya piduna university asigi infrastructure gi pibam yamna phagatpa ngamle. Awang nongpok lamdam gi manungda khwaidagi phaba university singi manungda ama ohenba ngambagi damak Dr. Ranjan na thagatpa phangdoki. Ising ichauna mayok naraba Rongpur Serangkhul gi khunja singda ngarang thagnanaba ising yenthokre. CRPF Dayapur gi Sahanwas Khan DIGP GC CRPF Silchar Dayapura Samda Serangkhul gi khunja sing NG Raju Singh CRPF ki matenga loinana Seram Herajitna ai becherol pisindana haijarubada harauna yabirakpadagi thagnanaba ising yenthokre. Panba yai yumnak yangkhaimuk leiba Serangkhulda haukiba numit 15 romasi thagnanaba ising phangdabagi awaba mayok naringai chairakasida Dayapur gi CRPF ki maigedagi DIGP Khan na mateng pibirakpa sida khunja singna ngamkhai leitana thagatpa phongdoragli. Barak Tampak ki choyai ne na kundamina riba ilei cha sigi afamda Krishnamani mutum na ikai khumda go uchari. Handak nauna puthokadawriba Melai Film Production gi matam gi ichel haina mingthonba hairiba film asigi artist pamjai kalabu thawai yawba kalabu pamjaba miyoi singna hairiba film asida saruk yabinabagi damakta Melai Film Production gi maikei dagi paujeloina lauthokchari. Hairiba film asida yawbinabagi damakta makhada piriba contact number asida call tawduna Melai Film Production gi producer amadi director ga wari sanabiu haina Melai Film Production gi mahut sinjaraga Krishnamani mutum na miyamda paujeloina lauthokchari. Lauthokchaba ama ngasi Megi tang 18 ningthokaba numit nungthil pung ama taba matamda Singirbon Football Academy Singirbon na Bumper House Draw Singirbon High School gi playground da pangthoknanaba silang jaramba adu ising ichauna maram oiduna kudong chadaba khara mayok nambadagi Bumper House Draw asi lagliba jungi tang 12 nongmaijing numit nungthil gi pung ama taba matamda pangthoklagani haina Singirbon Football Academy gi secretary na thokpa jerol amana khangalakli. Singirbon Mahadev haraubagi thorom lakriba Megi tang 13 dagi hauragani. Numit mangani chupna haraugadaba thorom asi Furisabam Indrabanina lanai lepchakibaga loinana pangthokjaragani haina Mahadev lai harauba committee na khangalakli. Jiribam gi Babu Parada leiba Jiri Development Organization gi office ta ngarang firal chingkat kraba matung Jiri Ima Maira Paibi apunbalup Jimpal gi sanglenda Jiri Development Organization JDO gi kunmari subamapo common thorom pangthokre. Loinana JDO amadi veterinary department Jiribam ani na khusamna duna tha amagi oiba free anti-rabies vaccination drive su arangdagi hodokre. Thoromaduda JDO ki founder member singda kudolpot pikhi. Thoromaduda United People's Front UPF
Manipur ki President Nongthombam Rupachandra, JDO Jiribam ki President Nongmaithem Sadananda Maitei, JDO Jimpal Kada amadi MSU ki Advisor B Sarat Sharma, JDO Jiribam ki Advisor S Arun Kumar Mangang, Jimpal ki President Atom Asangbi Devi, Kada Jiribam ki President Yumnam Sumati Devi amadi MSU District Committee Jiribam ki President Thokchom Thanil Singh na chingba miyoi singna Chief Guest President amadi Guest of Honor oina saruk yaki. Thorong ka mari lenana UPF Manipur ki President Nongthombam Rupachandra na hai pothok puthoktraba lamdam oiduna leirabadi chakhotpa senthok leiba lamdam ama ohenba ngamloi. Maram asina aikoina hotnaba kanba pothok leiba lamdam ama punna ohenminasi haina phongdokhi. Loinana JDO ki President N Sadananda Maitei na hai Jiribam ki hojik leiriba issue sing school ki matang lambi thong ki matang asina chingba leiriba issue sing asi socio economic development hairiba motto sigi makada Jiribam district asibu ingtapa chawkhat palamda mama oinana bahonarakpada miyamna su mateng pangbiu haina appeal tawrakli lakana committee duna natraga lai kwadra ai koina makha jajara su ai koina hojik hairiba mamda taiba Jiribam ki issue sing order ki issue sing aduga school ki aduga lambi thongbi hatriba tawruba pedawruba mayam punamak sing ase masi aikoina nasai nasi honorable subjesna aibiramba aikoi to bring socio economic development aikoi mo ase masi makhaba aikoina sa thamuk sing ase tawrokana ingaina aikoi Jiribam socio economic da sukuna phaba sama aduga irang parang leitaba chakotpa adugumna ba prithvi ki atoppa leikai london dinda leiba adu mopho koina hona bada aikoina mogani nata kai si mogani aikoi tv sida hena dinda kai si ki hena ara dinda la ya ni haise akham ai busi hakte staff ya ma ya chana ba kina ba ko si se akoi tomina ana ye chakhan ba mangjin thaba sili ba khan ba ngabra ba hora ba chari otho phutra ba leiba amno kai jo so aikoi na bi bang thu ma ko ko la ba mo ngam ye la an si nai bi aduna putho pa ngamba le kai ma aduba district amo ko ito hora ba ka san si ma le si bi ba adi JDO ki sinau si atuka ki le Jiribam ki mahiroi lup kayana jiri kaithil dagi kokphai karba matam loiraba chana thaknaba polam sing phagat kre. Jiribam da leiriba mahiroi lup sing All Manipur Students Union MSU District Committee, Manipuri Students Federation MSF, Democratic Students Alliance of Manipur DESAM amadi Kangleipak Student Association KSA na akaknaba pau phangbadagi chana thaknaba polam singi marakta kokphai kaba amadi matam helaba polam kaya phagat pangam kre. May kitang kuntareta chathakiba khongjang aduda MSU District Committee Jiribam ki President Thanil Thokchom, MSF District Committee Jiribam ki President Ahibam Ratan, Desam Jiribam District Council ki President L Bilax Meitei, KSA Jiribam District Council loinana member singsu sarukyaki phagat pa siga mari lenana Desam Jiribam District Council ki President L Bilax Meitei na jiri kaithil la yoliba nongmada changdaba yadraba pochai sing asida kokphai kaba mati matam helaba pochai kaya phagat pangamle haiki asigumba thawong asi Manipur lenga ki makhada leiriba Jiribam ki Food Safety Department amadi Jiribam Municipal Council nasu yengsinbinaba hairagle chathariba drive asina loibanate matungdasu Jiribam ki tongan ba kaithil singda chatuna drive makhata na chathagani haibagi wapam Jiri News Network ki paw asida phongtoragle aikogi local area da akoi akaknaba akoi ge paw parak thambudagi ni kaithil da yoliba pochai akoi chanaba bread adua mumada changda yagaba jinjak sing haibta samsam na haibda haiba polam sing asi phangda staff na chingba aduga expiry date oiraba kayama aikoina akakno paw ma phamdagi jiri kaithil manungda masi drive samjaba matamda adukimati akoina expire oiba pochai mumda sinadaba yadaba pochai kaya phagatpa ngami lena akoina masi changjariba track asi akoi masina loiba nate akoi matham akoi changjarakini track sinasi aduna maram oiraga
अरोइबदा मरोइबा पाव अमुक हन्ना गीतांजलि श्री की टॉम एंड सेंट लाइरिक्ता इंटरनेशनल बुकर प्राइज पिरकले इसिंग इचाउना मायोकनरबा रोंगपुर सेरामखुल की खुंजा सिंगदा थकननबा इसिंग जेंथोक्रे जिरी डेवलपमेंट ऑर्गेनाइजेशन जेडीओ की कुनमरी सुबा मपोक कुमन थोरम पांथोक्रे अमसुंग जिरीबाम की महिरोई लुप कयाना जिरी कैथेलदगी कोकफाई कारबा अमदी मतम लोरबा चाना थकनबा पोटलम कया फागतख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।